India hairiba country asigi khwaidagi yamna chawba yengnaba oibada natana western thangba sarukta yumlonaduna leiriba Pakistan hairiba country asigi oiba military gi aggression asi haukiba matam khara asida aduki matik yamna yankhalakli. Anauba development amakakta hauji Russia hairiba country asida Pakistan gi secret service agency oiriba ISI hairiba kangbo asiga punna thabak tawbinaba makogi damakta information huralamba Russia gi citizen ama faba gi oiba thawdo ama thorakli. Hꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯕꯥ ꯁꯔꯤꯐꯀꯤ ꯂꯩꯉꯥꯛ ꯃꯔꯨꯑꯣꯏꯅ ꯐꯤꯜ ꯃꯥꯔꯁꯜꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯑꯦꯁꯀ ꯃꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯦꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯅꯤ. ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯥꯏꯠ ꯑꯦꯟड ꯃꯤꯅꯔꯦꯜꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯗꯤꯜ ꯀꯌꯥ ꯑꯃ ꯁꯥꯏꯟ ꯇꯧꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ Pakistan hairiba country asina makogi leimai asi sizinhanduna USA hairiba country asina Afghanistan gi mafam kihamna drone strike chatahalle haibigi oiba maralso adumak siba leiribani. Ngasi mo Pakistan hairiba country asi economic yamna chawba crisis ama leijaba taragasu internal gi oiba makhal makha kya gi oiba terrorism gi oiba issue kya ama thengnabada awaba nangjaba taragasu Muslim countries sing asigi oina atopa countries sing na naitaba nuclear weapon ama leibanina Muslim world asigi oina hetta leinabagidamagta yamna kana honarakliba country amakhagni makoigi oina leiriba military gi oiba mapangal asi sizinaduna maru oina nuclear weapon gi oiba power asi sizinaduna West Asia gi politics ta fawba changsinabagidamagta honarakba matam kharagi mamangda Saudi Arabia hairiba country asiga NATO da yawba agreement aduga yamna manaba maong amakhakta country ni sigi manungda amada aggression so torakba matamda atopa amada su aggression so tori haina lawduna punna thingnabinagadabani haibigi oiba agreement sing sign tawnaba ikoina ubu fangki adubu Afghanistan Pakistan gi conflict lakpa matamda madugi oiba thoidokpa result di ubu fangki de fangjadaba tarakasu honabagi oiba khongthang amadudi leiri. Masigumlaba matam asida yamna chawba development ama oina Russia hairiba malem asigi oina kusu khulagi hiramdadi aduki matik yamna advance oiba country ni haina leiriba country asidagi makoigi oiba kusu khulagi oiba information sing huralamba ISI gi oiba miyoi singa kusamnabani haiba Russia da leiba Russian citizen ama faba gi oiba thawdo ama thorakli. Mamangda kisu Russia hairiba country asida masigumlaba ISI gi oiba agents singi maikei ki chalaiba spy network sing operate tawre haibigi oiba wafam asida aduma hanjin khana nainaduna lakhibani adubu evidence oiba yaba natragana masigumlaba thawdo amata thokpa leikidri. Hairiba spy network asibu capture tawnabugidamakta Russia gi leiriba security force ki maikei gi matam kuinadi aduma khonaduna lakhibani. Russia gi maikei hairiba spy network asibu thugainabagidamagta changsilakliba operation asida Russia gi St. Petersburg hairiba mafam asida Russia gi advance oiraba kusukhulaising asigi oiba information sing huran lamba miyoi ama faba ngamkibani hairiba miyoi adu faraba matungda chathaba investigation da hauji hairiba miyoi asi Pakistan gi oina leiriba ISI hairiba mochugi oiba spy agency asigi maikei gi operate tawba spy network amagi saruk ama oiribani aduga mahakna lauramliba information asina Pakistan gi ISI hairiba kangbu asida pikhigadoribani haiba wafam asi fongdorakibani. Hauji fawbugi thorakliba report asigi mating inna ISI gi maikei gi chalairiba Russia da operate tawriba spy network asigi maikei gi Russia hairiba country asigi oina leiriba advance oiriba kusukulai maru oina air defense system masigi manungdasu S400 tram hairiba India gi maikei gi su sizinariba khulai asigi matangda information sing huralambagi oiba thawdoksing leiri. Matangdana hauji Russia hairiba country asigi oina adumak maming chatliba military helicopter Terminator hairiba helicopter asigi technical gi oiba blueprint adusu huralamle haibigi oiba wafam yauri. Mata asida hauji expert kya amagi maikei gi yamna chawna hangnariba wang ama haiba taragadi ISI gi maikei gi chalairiba spy agency asigi maikei gi hauji Russia dagi huraliba information sing asi Pakistan hairiba country asina sizinanabagidamagla natragana US natragana China hairiba country asida amuk forward tawkinabagidamagta makoina sizinaba ISI gi oiba agency ama oiribra haibigi oiba wang kya amasu adu yamna kanna hangnarakli. Khwaidagi yamna chawba wang amaga haiba taragadi Pakistan gi ISI gi maikei gi operate tawramliba spy sing gi maikei gi huralamba information asida khwaidagi maru oina S400 hairiba India gi maikei gi hauji sizinariba missile defense system asigi oiba information huralambagi oiba wafam asini. Matam kharagi mamangda India amasung Pakistan gi oina laikiba conflict aduda India na operation sindur launch tawraktuna nakal nimuki maikei gi lanfam amada changsilakpa matam aduda Pakistan gi maikei gi India damna kapsilakiba drone amasung missile sing asi India gi maikei gi ayamba loinama intercept tawki madugi manungda Russia na saba S400 missile defense system asisu yamna chawba role ama lawki.
ꯍꯧꯖꯤꯛꯁꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯏꯊꯔꯛꯂꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ, ꯃꯔꯨꯑꯣꯏꯅ ꯁꯔꯨꯛꯀꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯎꯪꯈꯠꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯟꯗꯤꯌꯥꯗ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛꯇ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯛꯅꯥꯏꯔꯕ ꯂꯨꯆꯤꯡꯕ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄ ꯌꯥꯏ, ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯗꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯔꯤꯖꯜ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯐꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯏꯟꯗꯤꯌꯥꯗ ꯈꯔ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ISIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯅ S400 ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯍꯨꯔꯥꯟꯂꯝꯂꯤꯕ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯕꯨ ꯇꯥꯔꯒꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ S400 ꯑꯁꯤꯕꯨ ꯕꯥꯏꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯍꯨꯔꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯪꯅꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯊ꯭ꯔꯦꯠ ꯑꯃ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ, ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯧꯔꯤ꯫ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ S400 ꯅꯠꯇꯕ ꯑꯇꯣꯞꯄ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯑꯣꯏꯕ ꯑꯜꯇꯔꯅꯦꯇꯤቭ ꯑꯃ ꯌꯦꯡꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯊꯣꯛꯂꯤꯕꯅꯤ, ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯈꯟꯅ ꯐꯥꯎꯕ ꯂꯥꯝꯕ ꯐꯪꯂꯨꯗ꯭ꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯉꯁꯤ ꯄꯨꯊꯣꯔꯛꯆꯕ ꯇꯥꯔꯒꯁꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯑꯃ ꯂꯩꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯑꯀꯟꯕ ꯔꯨꯜꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯀꯗꯧꯔꯤ, ꯑꯗꯨꯗꯨꯒ ꯃꯔꯨꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯥꯟꯁ ꯑꯗꯨ ꯂꯩꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯌꯨꯝꯂꯣꯟꯅꯕ ꯏꯟꯗꯤꯌꯥꯒꯨꯝꯂꯕ ꯃꯅꯥꯛ ꯅꯛꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯁꯤꯒꯨꯝꯂꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯆꯠꯊꯔꯝꯕ ꯇꯥꯔꯒꯁꯨ ꯉꯁꯤꯗꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯦꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯂꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯀꯥꯏꯊꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗꯁꯨ ꯁꯣꯏꯗꯅꯗꯤ ꯂꯥꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥꯗ ISIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯂꯥꯏꯕ ꯁ꯭ꯄꯥꯏꯒꯤ ꯑꯣꯏꯕ ꯅꯦꯠꯋꯥꯔꯛ ꯑꯃꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯐꯥꯗꯨꯅ ꯍꯧꯖꯤꯛ ꯊꯤꯖꯤꯜꯂꯤꯕ ꯑꯁꯤ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯊꯣꯛꯇ꯭ꯔꯤ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕꯒꯦ ꯑꯃꯁꯨꯡ ꯀꯔꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯍꯨꯔꯥꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯈꯔ ꯌꯥꯝꯅ ꯍꯨꯔꯥꯜꯂꯝꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤꯗ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯔꯁꯤꯌꯥꯒ ꯃꯔꯤ ꯆꯠꯄ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯏꯔꯥꯟ ꯑꯣꯏꯒꯦꯔꯥ, ꯏꯟꯗꯤꯌꯥ ꯑꯣꯏꯒꯦꯔꯥ, ꯁꯥꯎꯠ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯕꯨ ꯑꯣꯏꯒꯦꯔꯥ, ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯆꯞ ꯆꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ISIꯒꯤ ꯈꯨꯠꯇ ꯌꯧꯔꯝꯕ, ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯐꯣꯔꯋꯥꯔꯗ ꯇꯧꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗꯗꯤ ꯂꯩꯔꯕꯅꯤ꯫